ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯪꯂꯩꯃꯤꯠꯌꯦꯡ YouTube ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯆꯩꯔꯥꯎꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ, ꯆꯩꯔꯥꯎꯕꯒꯤ ꯃꯔꯝꯗ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯔꯤ꯫ ꯆꯩꯔꯥꯎꯕ ꯍꯥꯏꯕꯁꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯕꯨ ꯌꯨꯝ ꯌꯨꯝꯗ ꯂꯥꯠꯅꯔꯤꯕ ꯀꯪꯂꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯏꯃꯨꯡꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯅꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯅꯤꯡ ꯑꯁꯤꯒꯤ ꯊꯧꯔꯝ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯀꯨꯝꯖꯥ ꯑꯃꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯀꯨꯝꯖꯤꯟꯃꯛꯇꯗ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯂꯥꯏꯊꯧꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯅꯤ꯫ ꯊꯧꯔꯝ ꯑꯁꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯥꯏꯗꯅ ꯆꯠꯊꯔꯛꯏ꯫ ꯆꯩꯔꯥꯎꯕꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯑꯔꯤꯕ ꯀꯨꯝꯖꯥ ꯇꯦꯛꯈꯔꯦ, ꯑꯅꯧꯕ ꯅꯣꯡꯖꯥ ꯑꯃ ꯑꯃꯨꯛ ꯂꯥꯛꯂꯦ, ꯁꯖꯤꯕꯨ ꯂꯥꯛꯌꯦꯟ ꯇꯥꯏꯔꯦ ꯍꯥꯏꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯅ ꯄꯅꯥ ꯃꯔꯤꯒꯤ ꯂꯩꯀꯥꯏ ꯂꯥꯛꯄ ꯅꯨꯄꯥ ꯃꯔꯤꯅ ꯃꯥꯒꯤ ꯄꯅꯥꯒꯤ ꯐꯤ ꯃꯆꯨ ꯁꯦꯠꯂꯒ ꯈꯣꯛꯋꯥ ꯆꯩꯒꯤ ꯃꯇꯣꯟꯗ ꯁꯔꯤꯛ ꯌꯥꯜꯂꯒ ꯁꯒꯣꯜ ꯑꯃ ꯊꯣꯡꯂꯒ ꯃꯥꯒꯤ ꯄꯅꯥ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯆꯠꯇꯨꯅ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯑꯁꯨꯝꯅ ꯂꯥꯎꯒꯅꯤ: ꯇꯥꯎ ꯇꯥꯎ ꯂꯩꯕꯥꯛ ꯃꯆꯥ ꯁꯥ, ꯉꯁꯤ ꯃꯈꯩꯗꯤ ꯆꯍꯤ ꯂꯣꯏꯔꯦ, ꯍꯌꯦꯡꯗꯒꯤ ꯆꯍꯤ ꯀꯨꯝꯖꯥ ꯑꯅꯧꯕ ꯑꯃ ꯑꯃꯨꯛ ꯍꯧꯔꯒꯅꯤ꯫ ꯇꯥꯗꯕ ꯇꯥꯔꯣ, ꯈꯪꯗꯕ ꯈꯪꯂꯣ, ꯃꯩꯗꯤꯡꯉꯨ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯑꯁꯨꯝꯅ ꯆꯩ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯄꯅꯥ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯂꯥꯎꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯆꯩꯔꯥꯎꯕ ꯀꯧꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯠꯅꯔꯝꯕꯗꯒꯤ ꯄꯥꯈꯪꯕ ꯅꯤꯡꯊꯧꯔꯣꯜ ꯃꯩꯗꯤꯡꯉꯨ ꯀꯤꯌꯥꯝꯕ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗꯒꯤ ꯆꯩꯔꯥꯎꯕꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯅꯧꯕ ꯑꯃꯗ ꯍꯣꯡꯂꯛꯈꯤ꯫ ꯃꯗꯨꯗꯤ ꯄꯅꯥ ꯃꯔꯤꯗ ꯂꯩꯀꯥꯏ ꯂꯥꯛꯄ ꯅꯨꯄꯥ ꯃꯔꯤꯅ ꯈꯣꯛꯋꯥ ꯆꯩꯒꯤ ꯃꯇꯣꯟꯗ ꯁꯔꯤꯛ ꯌꯥꯜꯂꯒ ꯆꯩ ꯄꯥꯏꯗꯨꯅ ꯁꯔꯤꯛ ꯈꯤꯡꯗꯨꯅ ꯆꯠꯄꯗꯨ ꯇꯣꯛꯂꯒ ꯅꯨꯄꯥ ꯑꯃꯈꯛꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨꯝꯂꯒ ꯅꯨꯄꯥ ꯃꯔꯤꯅ ꯄꯨꯔꯝꯕ ꯊꯧꯔꯝ ꯑꯗꯣ ꯂꯥꯏꯔꯣꯟ ꯑꯣꯏ꯫ ꯑꯅꯧꯕ ꯀꯨꯝꯖꯥ ꯂꯥꯛꯀꯗꯕꯁꯤꯡꯗꯤ ꯅꯤꯡꯊꯧꯒꯤ, ꯂꯩꯕꯥꯛꯀꯤ, ꯂꯩꯃꯒꯤ ꯑꯐ ꯐꯠꯇ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯅꯗꯥꯏꯔꯦꯟ ꯑꯩꯅ ꯄꯨꯖꯔꯒꯦ ꯍꯥꯏꯅ ꯗꯥꯏꯇ ꯄꯨꯈꯤ꯫ ꯃꯍꯥꯛ ꯑꯗꯨꯕꯨ ꯆꯩ ꯄꯥꯏꯕ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯆꯩꯊꯥꯕ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ꯫ ꯀꯨꯝ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯆꯩ ꯊꯥꯕ ꯍꯧꯗꯣꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯤꯌꯥꯡꯂꯣꯏ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ꯫ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯤ ꯃꯥꯡꯑꯣꯏꯅꯅ ꯌꯨꯝ ꯀꯩ ꯁꯦꯡꯗꯣꯛꯄ, ꯍꯤꯡꯒꯣꯜ ꯁꯝꯕꯟ ꯁꯦꯡꯗꯣꯛꯄ, ꯐꯤꯔꯣꯜ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯄ, ꯆꯥꯛꯈꯨꯝꯒꯤ ꯀꯣꯠ ꯂꯤꯛ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯄ, ꯑꯗꯨꯒ ꯂꯥꯏꯒꯤ ꯂꯥꯏꯔꯨꯕꯥꯛꯅꯆꯤꯡꯕ ꯁꯦꯡꯗꯣꯛꯄꯗꯤ ꯆꯩꯔꯥꯎꯕꯒꯤ ꯑꯌꯨꯛꯇ ꯇꯧꯒꯅꯤ꯫ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯗ ꯆꯩꯔꯥꯎꯕ ꯍꯥꯏꯕꯁꯦ ꯂꯨ ꯍꯦꯟꯕ, ꯁꯤꯠꯇꯣꯛ ꯆꯥꯝꯊꯣꯛꯄꯒꯤ ꯄꯨꯟꯁꯤꯔꯣꯟ ꯑꯅꯧꯕ, ꯑꯍꯣꯡꯕ ꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯀꯠꯀꯗꯕ ꯊꯧꯅꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗꯤ ꯂꯐꯣꯏ ꯂꯐꯥꯡ, ꯀ꯭ꯋꯥ ꯃꯅꯥ, ꯆꯨ, ꯑꯀꯪꯁꯦꯟ, ꯍꯩꯖꯤꯡ ꯈꯔꯥꯏ, ꯑꯊꯦꯝꯄꯣꯠ, ꯆꯦꯡ ꯎꯇꯣꯡ, ꯊꯨꯝ ꯀꯥꯀꯨꯞ ꯑꯃ, ꯂꯥꯡꯊ꯭ꯔꯩ, ꯂꯩꯔꯤ, ꯀꯨꯁꯨꯝꯂꯩ, ꯅꯋꯥ ꯀꯣꯝꯕꯤꯔꯩ, ꯈꯣꯏꯔꯨ ꯊꯥꯎꯃꯩ, ꯍꯤꯔꯝ ꯇꯔꯦꯠ, ꯂꯩꯔꯝ ꯇꯔꯦꯠ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯐꯖꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯊꯣꯡꯂꯕ ꯃꯇꯨꯡ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯦ ꯆꯥꯛꯂꯨꯛ 3 ꯁꯦꯝꯂꯒ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯊꯥꯗꯣꯛꯀꯅꯤ꯫ ꯇꯉꯥꯏ ꯐꯗꯅ ꯆꯥꯛꯂꯨꯛ 3 ꯁꯨꯗ꯭ꯔꯁꯨ ꯆꯥꯛꯂꯨꯛ ꯑꯃꯗ ꯆꯥꯛꯂꯨꯛ 3 ꯈꯥꯏꯗꯣꯛꯂꯒ ꯃꯊꯦꯜ ꯂꯨꯀꯣꯏ 3 ꯁꯨꯍꯜꯂꯒ ꯀꯠꯄꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯂꯥꯏꯒꯤ ꯊꯥꯗꯣꯛꯇ꯭ꯔꯤꯐꯥꯎꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯆꯤꯟꯗꯝꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕ ꯆꯥꯛꯂꯨꯛ 3 ꯑꯁꯤꯕꯨ ꯐꯪꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯏꯔꯝ ꯃꯥꯏꯕ ꯇꯨꯃꯥꯕ, ꯑꯅꯤꯁꯨꯕꯗ ꯏꯔꯝ ꯁꯦꯝꯕ ꯇꯨꯁꯦꯝꯕ, ꯑꯃꯗꯤ ꯑꯍꯨꯝꯁꯨꯕꯗ ꯀꯨꯝ ꯁꯅꯥ ꯀꯨꯝꯂꯤꯛ ꯂꯥꯏ ꯑꯁꯤꯅꯤ꯫ ꯂꯨꯛ 3 ꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯨꯜꯂꯤꯕ ꯂꯥꯏꯗꯤ ꯑꯍꯥꯟꯕꯗ ꯍꯅꯨ ꯀꯣꯛꯆꯥꯎ, ꯑꯅꯤꯁꯨꯕꯗ ꯍꯅꯨ ꯂꯨꯈꯝ, ꯑꯍꯨꯝꯁꯨꯕꯗ ꯈꯨꯟꯕ ꯍꯟꯕꯅꯤ꯫ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯍꯥꯏꯒꯗꯕ ꯂꯥꯏꯁꯣꯟꯗꯤ ꯂꯃꯥꯕ ꯇꯨꯃꯥꯕ, ꯂꯝꯁꯦꯟꯕ ꯇꯨꯁꯦꯟꯕ, ꯍꯅꯨ ꯀꯣꯛꯆꯥꯎ, ꯍꯅꯨ ꯂꯩꯈꯝ, ꯂꯥꯏꯄꯨꯡꯊꯧ 9, ꯂꯥꯏ ꯅꯨꯔꯥ 3, ꯎꯃꯪ ꯂꯥꯏ ꯁꯔꯣꯏ ꯉꯥꯔꯣꯏ 34 ꯗ ꯉꯁꯤ ꯀꯨꯝ ꯑꯁꯤꯒꯤ ꯅꯅꯥꯏꯅ ꯀꯠꯆꯔꯤꯕ ꯑꯁꯤ ꯆꯦꯠꯅ ꯂꯧꯕꯤꯌꯨ, ꯆꯦꯠꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ꯫ ꯀꯨꯝꯁꯤ ꯀꯨꯝ ꯑꯁꯤꯒꯤ ꯂꯥꯛꯀꯗꯧꯕ ꯑꯅꯥ ꯑꯌꯦꯛ ꯐꯠꯇꯕ ꯍꯥꯎꯊꯤꯕ ꯃꯌꯥꯝ ꯑꯁꯦ ꯂꯥꯏꯅꯤꯡꯊꯧꯅ ꯀꯣꯛꯄꯤꯔꯝꯃꯨ, ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯅ ꯅꯤꯖꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯄꯨꯊꯣꯔꯛꯂꯤꯕ ꯊꯥꯡ ꯑꯗꯨꯅ
ꯂꯣꯡꯅ ꯃꯃꯥꯏ ꯑꯗꯨ ꯍꯛꯆꯥꯡꯗꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯊꯝꯃꯒ ꯍꯛꯆꯥꯡꯂꯣꯝꯗꯒꯤ ꯁꯨꯝ ꯂꯩ 8 ꯆꯤꯡꯉꯒ ꯑꯃꯨꯛ ꯊꯥꯡ ꯑꯗꯨ ꯏꯁꯥꯔꯣꯝꯗ ꯄꯨꯁꯤꯜꯂꯛꯑꯒ ꯐꯩꯅ ꯂꯩ 8 ꯀꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯁꯤ ꯊꯣꯡ ꯊꯤꯡꯉꯕꯅꯤ, ꯑꯆꯪ ꯊꯣꯡ ꯍꯥꯡꯉꯕꯅꯤ ꯍꯥꯏꯅ ꯊꯧꯅꯤꯒꯗꯕꯅꯤ꯫ ꯆꯩꯔꯥꯎꯕꯒꯤ ꯄꯨꯡꯐꯝ: ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝ ꯇꯧꯕꯗ ꯑꯊꯦꯟꯄꯣꯠ ꯀꯠꯄ, ꯂꯩꯍꯨꯟ ꯇꯝꯕ, ꯂꯨꯛꯂꯦꯟ ꯊꯥꯕ, ꯐꯤꯔꯣꯟ ꯐꯤꯉꯝ ꯍꯣꯡꯕ, ꯃꯩꯔꯥ ꯀꯠꯄ ꯄꯨꯝꯅꯃꯛ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯉꯥꯡꯒꯤ ꯄꯨꯡꯐꯝ ꯑꯁꯦꯡꯕꯗ ꯂꯧꯍꯧꯕ ꯉꯝꯂꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯩ ꯆꯥꯎꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯡ 9 ꯐꯥꯎꯕꯗ ꯅꯪꯍꯧꯗ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯌꯨꯡꯗ꯭ꯔꯤꯉꯩ ꯂꯨꯋꯥꯡ ꯁꯤꯗꯕꯒꯤ ꯃꯄꯨꯡꯌꯥꯏ ꯌꯧꯗ꯭ꯔꯤꯉꯩ ꯂꯥꯟꯊꯣꯛꯇ꯭ꯔꯤꯉꯩꯗ ꯂꯧꯍꯧꯕ ꯌꯥꯏ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯈ꯭ꯔꯕꯗꯤ ꯀꯌꯥ ꯐꯥꯡꯗꯦ꯫ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯏꯄꯥꯎ ꯇꯥꯕ, ꯂꯥꯏꯍꯧ ꯊꯠꯄꯅꯆꯤꯡꯕ ꯌꯥꯎꯗꯨꯅ ꯀꯠꯄ ꯇꯧꯔꯕꯗꯤ ꯅꯨꯡꯊꯤꯟ ꯄꯨꯡ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯧꯒꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯊꯧ ꯇꯧꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯦ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕ ꯂꯩꯇ꯭ꯔꯒꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯇꯧꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯂꯥꯏꯃꯤꯡ ꯐꯪꯗ꯭ꯔꯤꯕ ꯅꯨꯄꯤꯗꯤ ꯂꯥꯏꯊꯧ ꯑꯁꯦ ꯇꯧꯕ ꯀꯥꯡꯂꯣꯟ ꯈꯪꯂꯕꯁꯨ ꯇꯧꯕ ꯌꯥꯗꯦ꯫ ꯆꯍꯤ ꯑꯃꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯈꯨꯔꯨꯝꯖꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅ ꯆꯩꯅꯕ, ꯃꯔꯝ ꯂꯩꯇꯅ ꯌꯥꯍꯧ ꯊꯦꯡꯕ, ꯃꯊꯧ ꯂꯩꯊꯣꯛꯄ, ꯐꯤꯔꯣꯟ ꯃꯣꯠꯄ, ꯏꯔꯨ ꯂꯨꯖꯗꯕ, ꯃꯌꯥꯏ ꯀꯥꯕ, ꯌꯨ ꯒꯟꯖꯥꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯕ, ꯑꯀꯥꯝꯄꯦꯠ ꯉꯥꯡ ꯁꯛꯄ, ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯈꯠꯅ ꯆꯩꯅꯕ, ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯐꯠꯇꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯂꯥꯏꯅꯤꯡꯊꯧꯕꯨ ꯁꯥꯒꯣꯟꯅꯅ ꯊꯝꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯏ ꯅꯤꯡꯕ ꯑꯁꯦ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯂꯥꯏ ꯅꯤꯡꯖꯕꯒꯤ ꯃꯍꯩꯒ ꯆꯞ ꯃꯥꯟꯅꯩ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯍꯩ ꯈꯪꯗꯅ ꯑꯩ ꯇꯧꯖꯕ, ꯃꯌꯥꯝꯗ ꯍꯥꯞꯆꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯑꯈꯪꯕ ꯊꯦꯡꯅꯖꯕ ꯑꯣꯖꯥ ꯒꯨꯔꯨ, ꯂꯥꯏ ꯒꯨꯔꯨꯅ ꯈꯔ ꯃꯣꯏꯗ ꯍꯪꯖ ꯆꯠꯆꯔꯒ ꯇꯧꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯑꯁꯣꯏ ꯑꯔꯥꯝ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯁꯖꯦꯁꯟ ꯇꯧꯕꯤꯔꯛꯑꯣ, ꯀꯃꯦꯟ ꯕꯣꯛꯁꯇ ꯃꯌꯥꯝ ꯁꯣꯏ ꯍꯥꯏꯕꯤꯔꯛꯑꯣ, ꯁꯦꯝꯗꯣꯛꯆꯒꯦ꯫